अहानबदा मरु ओइबा पाउ पिजरी स्टेट असिदा सिविल वार थोकपगा पांखक ओइरे कुकी खुलाई पाइबा सिंगना मफम तरा हुंदोइदा लंदारखरे सु चनरिबा कुकी खुलाई पाइबा सिंगना युम क्या मै थारे नोमैला कापसिलकपगी थौदोक्ता मिचम मरी सिरे कया अमना असोकपल नंखरे कमांडो अमदी कुकी खुलाई पाइबा सिंगे खुथौनबगी थौदोक्ता कुकी खुलाई पाइबा तरारोम लैखिद्रे थाजनरे अमदी TNL ना तांकुल फुरुप की जुरिस्डिक्शन दा तोखाइबा एडमिनिस्ट्रेशन थंबखक यारोय हाइना प्राइम मिनिस्टर दा मेमोरेंडम पिसनख्रे खुरुमजरी हौजिक लमदम असदा थोकलिबा इरांग असिना मरम ओइरगा लैखिद्रबा अमदी अवाबा मायोकनरिबा सिंगी अवाबदा मामी टीवीना सरुक याजरी अमना अमबु ngakthok ngaksin tawnaduna lamdam asida amuk hana santi puraknaba apunbagi saktam kaihantana khundaminariba kanglup masengi marakta mahausagum nungsi chanana leiminanaba aikoi khudimakna honaminasi pau sandokna pizari Indian Army के Chief of Army Staff Major General Manoj Pandey amade JOC in charge Lieutenant General RP Kalita Housing Infal da lairingai amade Chief Minister N Birena Chingatainaba khudong thiba thokpa yaba mafam kuntragani panda Central Forces thazinduna ngak senbagi thabak chathapa hokre Prazamiyamna mi paiba laibiganu haiba wafam phongdokhibaga pung kuntra taruk phadringai ngasi numidang digi ngasi ayuk fawbada tongan ba chingatainaba mafam tara humdoi henbada su chanariba kuki khulai paiba singna nomai kapsinduna attack tawrakpaga loinana yumkya mai thakre mafam kharadana ngasi ayuk pung taret fawba commando amadi khunja singa kuki khulai paiba singa khud thoknari thawdok singa duda asok apal amadi asi ana kaya yaure haire ngarang numidangdagi ngasi ayuk fawbada sugnu yaingang pokpi fayeng sinda kautrup khurkhul kadangban laitan pokpi guwal tabi sana savi khul sekmai amadi taren pokpi ki mafam singda kuki khulai paiba singna nomai kapsilak pagaloinana mafam kharadana yum sing mai tharam khibane housing mafam kharadana akan ba mawongda khud thoknari hairi Thaudok sing asigi matangda Mami TV na housik fawbagi oina fangba pawgi matung inade ngasi nongalamdai pung anirom taba matamdage kuki khulai paiba singna sugnu serau turel wangma tangjeng wakpokpi amade sugnu famangda kuki khulai paiba yangkhairom laklaga yum sing mai thabaga loinana nomai kapselakibani haire nomai kapselakpa aduda sugnuda laiba commando gi kangbu nasu handuna maikai animakta ngasi ayuk pung taret fawba leptana nomai kapnake kuki khulai paiba singna nomai kapselakpagi thaudokta pangal tabi amadi tangjengdagi mioi ani nomai na panduna asokapal nangkhe kuki khulai paiba singna sugnu bazar haizen famda laiba gas ki godown amadi airtel ki tower amasu mai tharamkhe housing maikai adom gi khunja singna mafam khangdana lanjenare haire khunja singna phongdorakpagi matung inade ngarang numidang pung tararom taba matamdade khul ayamba mai mutke mari leinaba singda hangbada mai lakte haina paukum pirakhe adubu ngasi ayuk kuki khulai paiba singna mai gi line kapthakpane haiba khangba ngamkhe masi kuki khulai paiba singna mangjongnana landana ba thorang tawbane housing lainga ki maikai dagi state security thazan biraktuna miyam ki punsi kanbiu harakle Housing Lamdam Thori Birang Selection of the Indian Army Chief of the Army Staff Major General Manoj Pandey Amadi, JOC in charge Lieutenant General RP Kalita, Housing Infant Lady Amadi, Minister Nong Tomom Birena, Singer Tainaba Kudong Tipotopia from Kuntragani Palanga, Kangat Pagorena, Central Armed Force Singak, and Mitabak Hore, Prazamiam, and the Pival Living Hiva from Fondo Kipapung Kuntragani Pan Farting around Numidang, say you forward the one Tongan Singer Tainaba, Mighty Kun Singatabam from Tarago Humdoida, Lenga suspension of Operation Shoe Setnary Bakuki Fly 5 no way caption attack the Wurena, Yumkaya Mai Takre. Mapang Kradanga say you puncted forward the command of the Kunza singer, Kulai Piper Cookie, Lalo singer could tolerate.
ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯑꯃꯗꯤ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯦ ꯍꯥꯏꯔꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯒꯤ ꯉꯁꯤ ꯑꯌꯨꯛ ꯐꯥꯎꯕꯗ ꯁꯨꯒꯅꯨ ꯌꯥꯏꯉꯪꯄꯣꯛꯄꯤ ꯐꯌꯦꯡ ꯁꯤꯟꯗꯥ ꯀꯧꯇ꯭ꯔꯨꯛ ꯈꯨꯔꯈꯨꯜ ꯀꯗꯥꯡꯕꯜ ꯂꯩꯇꯥꯟꯄꯣꯛꯄꯤ ꯒ꯭ꯋꯥꯜꯇꯥꯕꯤ ꯁꯅꯥꯁꯥꯕꯤ ꯈꯨꯜ ꯑꯃꯗꯤ ꯁꯦꯛꯃꯥꯏꯒꯤ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯂꯣꯏꯅꯅ ꯃꯐꯝ ꯈꯔꯗ ꯌꯨꯝ ꯃꯩꯁꯤꯡ ꯊꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯐꯝ ꯈꯔꯗꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯔꯤ ꯍꯥꯏꯔꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯃꯤ ꯇꯤꯚꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 2 ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁꯨꯒꯅꯨ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯨꯒꯅꯨ ꯁꯦꯔꯧ ꯇꯨꯔꯦꯟ ꯋꯥꯡꯃ ꯇꯥꯡꯖꯦꯡ ꯋꯥꯄꯣꯛꯄꯤ ꯑꯃꯗꯤ ꯁꯨꯒꯅꯨ ꯐꯃꯥꯡꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ 50 ꯂꯥꯛꯂꯒ ꯌꯨꯝ ꯃꯩ ꯊꯥꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯃꯐꯝ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕ ꯀꯃꯥꯟꯗꯣꯒꯤ ꯀꯥꯡꯕꯨꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯉꯁꯤ ꯑꯌꯨꯛ ꯐꯥꯎ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯒ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯑꯌꯨꯛ ꯄꯨꯡ 3 ꯇꯥꯕ ꯐꯥꯎꯕꯗ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯈꯨꯠ ꯊꯣꯛꯅꯔꯤ ꯍꯥꯏꯔꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛꯇ ꯄꯥꯡꯒꯟ ꯇꯥꯕꯤ ꯑꯃꯁꯨꯡ ꯇꯥꯡꯖꯦꯡꯗꯒꯤ ꯃꯤꯑꯣꯏ 2 ꯅꯣꯡꯃꯩꯅ ꯄꯥꯗꯨꯅ ꯑꯁꯣꯛ ꯃꯇꯝꯗ ꯈꯨꯜ ꯑꯗꯨꯒꯤ ꯑꯌꯥꯝꯕ ꯃꯩ ꯃꯨꯠꯈꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯁꯤꯡꯗ ꯍꯪꯂꯨꯕ ꯃꯇꯝꯗ ꯃꯩ ꯂꯥꯛꯇꯕꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯈꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯌꯨꯛ ꯈꯨꯟꯖꯥꯁꯤꯡ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯋꯥꯌꯔ ꯂꯥꯏꯟ ꯀꯛꯊꯠꯂꯝꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ ꯍꯧꯖꯤꯛꯇ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯁꯨꯒꯅꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯧꯗꯣꯛꯇ ꯈꯨꯟꯖꯥ 2 ꯁꯤꯕꯒ ꯂꯣꯏꯅꯅ 2ꯅ ꯁꯣꯛꯂꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯄꯨꯡ 10 ꯍꯦꯜꯂꯛꯂꯕ ꯐꯥꯎꯕꯗ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯨꯟꯖꯥꯁꯤꯡꯅ ꯄꯨꯟꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤꯁꯤꯡꯅ ꯂꯩꯕ ꯈꯥꯁꯣꯡ ꯚꯤꯂꯦꯖꯀꯤ ꯌꯨꯝꯁꯤꯡ ꯃꯩ ꯊꯥꯈ꯭ꯔꯦ ꯍꯥꯏꯔꯤ इम्फाल ईस्ट डिस्ट्रिक्ट की खुंद्राकपम केंद्र की मनुंग चनबा लेतानपोक्पी मनिंगे वकान फाइगी मनाक्ता लेबा मैतेगी खुल अमगी युम तरुक ngasi ayuk pung 4 rom taba matamda kuki khulai paiba singna mai thakre yum mai chakle haibagi pau khunja singna hek tabaga mafam aduda ngak senduna leiriba khunja singa kuki khulai paiba singa nomai kamnakre hauzik su khunja singi arai araiba license nomai sing puthokna duna khuthoknari hairi बिष्णुपुर डिस्ट्रिक्ट की मनुंग चनबा क्वाक्ता वार्ड नंबर 9 मोइरांग तुरेनबान तेरा खोंगसांग बी मनिंग ताइनबा ट्रोंगलाव बी मनिंग दसो ngarang nungtil pung 4 rom taba matamdagi numidang pung 9 henba fawba kuki khulai paiba singa commando amadi IRB gi apunba kangbuga akanba mongda khuthoknakre khuthoknaba aduda kuki khulai paiba mioi ama sibaga loinana anina asokapal nangki haina khunja singna phongdoknarakle पावसिना हाई कुकी खुलाई पाइबा सिंगना सक्तिमाल गाड़ी अमदा लाकलगा गेंगमोल खुलगा ताइना लैबा ममांगदा कुकी सिंगना मै थारंबा मैतेगी खुलगे मै थाउदबा युम सिंग ngasi मै थाबा हौरकपदगे कमांडो अमनी IRB कांगबु चंगसिलुबा मतमदा खुथोकनबगी थौदोक अदु थोकिबने कमांडोगी माइकैदगी बॉम्ब सिजनदुना अकनबा मोंगदा खुथोकनके तुंगदा थौदोक थोकफमदा आर्मी की कांगबु लाकपदगी मखाताना खुथोकनखिदबने हाइरे ngarang nongyai matung pung ama makhairom taba matamda fayeng ching khunau leikaida kuki khulai paiba singna nongmai kapsinduna landarakpadagi khunja ama sire amana soktuna rims hospital da laikanakre thaudok aduda laikhidraba mioi adugi khul adumaktadagi angom basanta alias dr jao apokpa angom ingo chau kawe aduga soklaba mioi aduna angom premjit chahi kunithoi apokpa ingo kawe mahaki oi thangba lengzumda nongmai maru ama panbadagi hojik rims hospital da laikanari laikhidraba angom basanta alias dr jao thagdok thokfamda laikanaba nangdana laikhidabane mahaki masada nongmai maru ani panbagi dakfam lei haire pawasina hai hojik thokleba irang asina maram oiraga fayeng jing khunau leikaida khunja singna khul adugi mafam anida bunker semlaga numit khudingi oina khunjat kuntrana duty tanabane haire mahausagum ngarang bunker da duty tawduna leiringaida kuki khulai paiba singna laklaga nongmai kapsalakibane maduda khunja singna su handuna maikai animakta pungkhai amarom nongmai kapnaki haina soktuna laikanariba premjit ki makhura angom jadumanina mami tv da phongdoraki ngarang ahing nongyai matung pung 1 makhairom tawa matamdasu fayeng sing khunau leikaida kuki khulai paibasina nongmai kapsinduna landa adu ngarang ki thongdoksidi akoi sanni ba jaga sida ye kuki ji moi kharana laaga tamna lumma sang aga arek anak variansta noi kapsan bi bane amuna maram oraga hairiba sigi matangda koigi comment ki site ke koigi tamta security company ba singe karai da lagi ga security la era ga koigi ngapi kadra ga karai da tumma ga lairiba no aduna security si zumai na ngapi roi du oi ba taraga de security rum pai ri kulai sing koi da sinabiro koi lan theng jare ke haibu kham
Bisnupur district ke kumbi kendra gi manung chanba chadon pokpida kukila laubu singna ngarang ahing nongyai matung pung amarom taba matamda afaba makhal gi nongmai kaya paiduna laklaga kuki khulai paiba singna chadon pokpi khulgi yum kunlom hena tumna mai thakre yum mai tharakpa adu kannaba honarubada khul adugi biki kauba myoi amadasu kukila laubu singna nongmai na kapada panduna khudakta laikhidre amana fibam thina sokle haire Haujiksu Chandon Pokpigi Khulgi Yum Sing Mai Thabagi Thabak Makhatana Chathare Khulai Paijadaba Upai Latraba Chadon Pokpigi Maitei Khunja Singna Makoigi Yum Maina Thado Pikrabasu Upai Latana Lapna Yengduna Lainari Sekmai da sungarang numidang kuki khulai paiba singna khunja singda nomai kapsinduna landarak paga loinana yum ahum su mai tharam le haire pawasina hai ngarang numidang pung tarani thoiga makhairom tarakpa matamda sekmai turel mana ke miyamna picnic chatfam oriba sandy sorge hek mamang thamba chingdege kuki khulai paiba sing kumtharaklaga lepalaitana khunja singda nomai kapsalakibani haire Nomai kapsalakpa matam aduda mafam adugi khunja singna so license nomai sing handuna nomai kapke Kuki khulai paiba sing aduna nongmai kapna yum sing su mai tharakibane hauzik ngakpigani kuki khulai paiba sing aduga khunja sing aduga chaurakna pungkhai amaram khuthoknaraba matungda kuki khulai paiba sing adu mafam adu thadoktuna chatkibani haire makhatana ngasi ayuk khunja singna akoiba mafam singda thiba humbagi thabak chathabada kuki khulai paiba sing degi tahoba set ama phangbaga loinana kapthokraba nongmai tokning kaya su phanglei Thaudok aduna maram oiraga khunja sing hojik lanjenare Sekmai police na khunja singi mateng pangbagi thabak chathabagi mahuta thawai hingnaba lanjenare khunja singda hena aki akhang piri thawong adugi mayokta ngase ayuk pung mapanrom taba matamda khunja singna Sekmai police station da thomjan khre haire Imphal East District ke manung chanba yaingang pokpida ngasi ayuk pung anirom taba matamda kuki khulai paiba singna chindagi kumtharakpaga loinana nongmai kapsilakpadagi mafam adugi khunja sing amadi kamandogi apunba kangbuga khuthoknakre kuki khulai paiba singna sabum khokta laiba maitei gi chakon amadi farm kuki singna mai thakre Manipur lenga ke maikai dagi ngasi ayuk pung manga dagi nungthil pung mari fauba Imphal East amadi West da aduga Bisnupur dana ayuk pung manga dagi nungthil pung ani fauba curfew komthok lamba adu lamdam asida irang kansilakpana maram oiraga ngasi ayuk pung 12 makai da curfew matam tension khre May ahum dagi hauraga lamdam asida oiriba tangdu laitadaba kanglup anigi marakta thokliba thokhaningdaba thodok kaya sing amade kuki MLA tarana laurakpa firep sing asigi mayokta kokomina sinduna tha asigi tara manga dagi hauraga manipur gi tongan mamafam kaya da famliba wakat mifam gi saruk ama oina ngasi naurem thong laistram leirak maira paibi lupna sinduna maira asigi sanglenda wakat mifam chathakre Kuki sing na landarak padagi moregi akoy badak khundaramba meitei sing khul sing thadoktuna Imphal da leiba relief camp sing da saidang fam lauduna leiningai chairakta ngasi ayuk pung maparom tarakpa matamda kuki sing na more ward number 7 turen wangma hainau mokhong dharmasala laikai amade ward number 9 khunaugi mafam sing da meitei gi yum kya mai thakre hairi Imphal East District ke manung chanba yaingang pokpida ngasi ayuk pung anirom taba matamda kuki khulai paiba singna chingdagi kumtharakpaga loinana nongmai kapsilakpagi thodokta mafam adugi khunja sing amadi kamandogi apunba kangbuga khuthoknakre
Kuki khulai paiba singna sabung kokta laiba meitei ki chakon amadi farm kuki singna mai thakre madugi matungda meitei khunja singna kuki khul oiriba samgram kuki khul da changsinduna yum sing mai thanaba changsiluba matamda kuki lalauba singna plan tawduna thamlamba bom ama pokhairakpa gi thodokta mijam taruk commando gi personal ama asokapal nangle hari ngasi tongan mafam singda kuki khulai paiba singa khuthokna bagi thodokta soklaba manipur gi police commando gi personnel ani haujik rims amadi rajmedi city da laikanari pawasina hai sugnu gi thodokta thobal district police commando gi personnel ani soktuna rims hospital da aduga yangang pukpi gi thodokta soklaba commando personnel amana rajmedi city da laikanari haire Imphal East District ke manung chanba Laitan Pokpida ngasi ayuk pung ahum rom taba matamda kuki khulai paiba singa BSF ki kangbuga akanba mongda khuthokna bagi thodok adu loikraba matungda thiba hombagi thabak chathabada asiba hakchang ama improvised RL ama 12 bore rifle ama kapayari ba maru ama fangle hairi ngasi nungthilpung amarom taba matamda uripo kendra gi MLA oiriba K Raghumani gi mayumda kendra gi miyamna changsiluba matamda MLA gi mayumdagi nongmai kap thorakpagi thodokta changsin khiba miyoi ahum asokapal nangkre soklaba sing adugi manungda uripo khaidam lekai dagi Rosan koba miyoi ama yawi hari khoisaunaraba miyamna MLA gi mayumda hojik thomjinduna amangata kya thokhan khibaga loinana MLA gi sangoi amadi gari sing mai thakre irang laksin naba honabada police ki maikei dagi su tear gas cell kya kapre amaromda sagolban kendra gi MLA RK imogi mayumda su miyamna thomjin naba honakre hairi ngasi tongan ba mafam singda kuki khulai paiba singa commando amadi security force ka khothokna bagi thodok singda yamdrabada kuki khulai paiba lalmi tara rom sikhibaga loinana kaya amana asokapal yaukre hairi Kumbigi napet area da thokiba khuthokna bagi thodokta kuki lalmi khara sikhe yangang pokpi amadi wangu gi area da khuthokna bagi thodokta su kuki khulai paiba kaya amasu laikhidre haire chapchaba paudi hojik fawbagi oina fangbangam Tangkhul Furup Singhi Apex Body ama oiriba Tangkhul Nagalong TNL Prime Minister Narendra Modi da memorandum ama pisinduna Tangkhul gi jurisdiction da tokhaiba administration thamba khak yaroi haina khangan khre haire TNL gi President David K Simrena Prime Minister Narendra Modi da pisin kiba memorandum aduda yalaumi gi saktam amasung top culture na mapan gi safu singdagi ngaptuna thamda ba taksin ke Tangkhul Nagalong ki jurisdiction makhada laiba district natraga area da tokhaiba administration ama semba yaroi haina khangan ke memorandum aduda hojik chathariba Indo-Naga peace process ase framework agreement da yumfam oiraga athuba matamda wakhai puthoktuna awang nongpok lamdamda tangdu leitaba amadi mara chatpa fibamda thamnabasu taksin ki haire Peace and Relief Committee Hairok Nasilaga Hairok Higher Secondary School da hangliba Relief Center da laibi nupi ama ngarang Thobal District Hospital da soidangamdana angang nupa macha ama unakhri hari nupi adugi maming sagol sem ongbi linthoingambi chahi kunmathoi mapuroiba S Haridas kawi Imphal East ki nungbrang dagine Relief Center asidagi fangba paw amagi matung ina ngarang nungdang unariba ase ngakpigani angang unariba asi mapuroibaga loinana tha asigi tarani thoidagi hauduna Hairoki relief camp asida hojik thokliba irang asina maram oiraga lanje laktuna leirakhibani makhoina lakpa numit aduda nupi adu tha mapan gi angang naupurakhi laibak fabadagi ngarang ayuk pung 10 ga minute 15 tabada khangabokta laiba Thobal District Hospital da angang nupa ama tekta kaidana unakhibane angang unaba aduda achauba thodang laukiba CIC Hairok amasong District Administration Thobal gi team singda relief campers singna thagatpa phongdokre haire Haukiba May Kuntaru ke numidang pung mapan makhairam taba matamda ARF ke security personnel singna Imphal East ki manung chanba tribal market manakta laiba Dimdailong Kabui Khul colony da dukalama mai thabagi thodok adubo Jaliarong Union JU Assam amadi Manipur amadi Nagaland na kanba mongda yaningdaba phongdorakpaga loinana masigumba mathong huktaba thogok ase state asigi hojik oiriba fibam asida hena khudong thiba oigani haire
यूनियन असिगे जनरल सेक्रेटरी की चरोल अमना हाई तांग कुंतरु की थौदोक अदु युंगावबा सेक्यूरिटी पर्सनल सिंगना थोखन बने मरी लेनाबा अथॉरिटी ना यामना थुना चेनरीबा पर्सनल सिंग सस्पेंड तौखिबा अदु थागतली अदुबु हेना कनबा एक्शन लखुतुना थबक्तगी टर्मिनेट तौगदबनी हाइरे मणिपुर की मियामना तोंगा संदोक्तनबा अमसुंग ताबद नुंगाइतबा वाहै वता सिजनबा लेप्तुना हौजिक ओइरिबा स्टेट असिगी फिबम असि फगतनबा होनसि लोइनना अतै कांगलुप सिंगी सेंटिमेंट सोक्तनबा होनसि हाइखि अरोइबदा मरु एबा पाव मुखना स्टेट असिदा सिविल वार थोपगा पांगप ओइरे कुकी खुलाई पाइबसिंगना मफम 16 दा लांदारखरे सू चनरिबा कुकी खुलाई पाइबसिंगना युम क्या मई थाखरे नोमे कापसिलकपगी थौदोक्ता मिजम मरी सिरे कया अमना असोगपल नंगले कमांडो अमदी कुकी खुलाई पाइबसिंगना खुथोंगनबगी थौदोक्ता कुकी खुलाई पाइबा तरारोम लैखिद्रे थाजनरे अमदे TNL ना तांकुल फुरुप की जुरिस्डिक्शन दा तोखाइबा एडमिनिस्ट्रेशन थंबा खक ग्यारोय हाइना प्राइम मिनिस्टर दा मेमोरेंडम पिसंख्रे मामी टीवी न्यूज़ मीडिया ताबिरिबसिंगबो अमुकाना फ्रॉम जरी